Laingaki mahiloi sangseng hinganaba honabada apunbagi thodang mathau tari Kairol Laikaina School ama leiri haiva fawba kauthokna roba Laikol Upper Primary School mamang sahida mahiroi anikak leiramba adu ngasidi mahiroi yankhai ga taret na mahai masing tamhori Laikol Upper Primary School gi oza singna lanai sel khaina duna mahiroi singbu van service thamduna thindok thinjin tawri irai numit khudingi yen natraga yerum thongduna pijahori Ngarang nungthil pung amarom taba matamda Langol Type 2 da laiba Bethel Home da thamba Khurai Lairik Yengbam awang laikai dagi sahi kunthrarom suraba ningthoujam sanatomba kouba naha ama chingnangai oiba maongda laikidre imung manungnadi furga hatpani haina chingnari Ngarang numidang pung tarelom taba matamda Kairau Wangkhem Khulda court na piba arrest warrant ulaga police saduna Imphal East ki Wangkhem kendragi imung kharada changlaga dhap tawrambani haiba sanam sandrok mamang laikai dagi thongram inau chahi yankhai ga taret apokpa laikhidraba munan laikai miyamna waraklaba matungda Irilbung police station da sinakre Ngasi ayuksu Imphal East ki thangmaiban thingel maru amadi polem laikai gi akoiba mafam singda Imphal West Commando amadi Imphal Police Station gi combined team na park sana combing operations sa thakre operation aduda punna miyoi sanipan rom masagi saktak se puthok handuna verification sa thaki adumaku mifami pundi yaukhide Diulaland Laiba Liang Mai Baptist Church Imphal da ngasi Patriot Bible College ki marirak suba graduation ceremony gi thoram pangthokre thoram adugi speaker oikiba Professor J Thomas na ngasi pangtholiba graduation ceremony asina kanglup kayana khunda minoriba lamdam asigi kanglup singi marakta nungsi sanaba amadi santi gi paujel sing maikei sin bathungna sandokpa ngamlagani haina phongdokre Lamdam asida khunda minoriba maring phuruki mehorondigi loina rakhiba nat ki oiba isai sing asisu sinbung khatta oina saknari aiba oina thamhoudrabadi maring phuruki tanglabalan asi mangkhiba yari maring khunja singna lainga ki miyeng sangba pamnari Sanga Youth Tobacco Free and Education Organization amadi Tobacco Control Cell State Health Mission anina khusam naduna ngasi Moirang Khomda laiba Brazilian Institute of Science ta Tobacco Free Educational Institution haiba hiramda nomugi oiba awareness program ama pangthokre Narendra Modi ngasi numidang pung tare taba matamda New Delhi gi Rashtrapati Bhavan da anirak suna Prime Minister oina wasak laurgani President Ramnath Kovind na wasak laugadoriba thoram adugi mangoina na Rashtrapati Bhavan gi akoiba mafam sing yauna police na akan masaksin thorang lokhatkre wasak pagi thoram aduda Congress President Rahul Gandhi UPA Chairperson Sonia Gandhi Telangana Chief Minister K Chandrasekhar Rao Bihar Chief Minister Nitish Kumar Delhi gi Chief Minister Arvind Kejriwal amadi high profile leaders sing su saruk yagadori Ngarang numidang wairam Lok Sabha Mikhalda Maipa Kraba Hanagi Union Minister Agatha Ke Sangmagi Tura District ki Wal Vekre da laiba yum manakta bom ama lairambadagi mipaina ba poknakre police amade expert ki kangbuna bom adu lokthokre Assam ki state animal oriba rhino halaga sa dugi masi yauna potlam kaya yonbagi thabak sa thaba miyoi ahum ngarang numidang wairam Assam gi Bagori dagi Kazinga National Park Authority Wildlife Crime Control Bureau amadi police ki apunba kangbuna sathakhiba thiba humbagi thabakta miyoi ahum rifle ama kapa yariba nomai maru marisu fagat pangamkre YSR Congress Party ki President YS Jagan Mohan Reddy Andhra Pradesh ki Chief Minister oina ngasi numit yung bamatung Governor ESL Narasimhana Vijayawada gi Indira Gandhi Municipal Stadium da wasak laukre Reddy gi anirak subo oina state adu ki Chief Minister oina wasak laubugi tharam aduda Telangana Chief Minister K Chandrasekhar Rao Bihar Chief Minister Nitish Kumar amadi Janasena Party Chief Pawan Yauna miyoi lising kun hena saruk yakhi